ꯃꯌꯥꯝꯗ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯗꯣ ꯑꯗꯨꯝ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯇꯧꯕ ꯌꯥꯏꯀꯣ ꯍꯌꯦꯡ ꯇꯧꯔꯁꯨ ꯌꯥꯏ ꯍꯪꯆꯤꯠ ꯇꯧꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯋꯤꯁꯗꯦꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯁꯦꯇꯔꯗꯦꯒꯨꯝꯕꯗꯤ ꯇꯧꯒꯅꯨ ꯁꯨꯝ ꯍꯥꯏꯗꯤ ꯅꯨꯃꯤꯠꯁꯦ ꯈꯔ ꯁꯨꯝ ꯑꯐꯕ ꯇꯧꯅꯤꯡꯕ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯇ꯭ꯋꯤꯁꯗꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯁꯦꯇꯔꯗꯦꯁꯦ ꯈꯔ ꯅꯨꯃꯤꯠꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯑꯗꯣ ꯑꯩ ꯏꯁꯥꯃꯛ ꯇꯧꯗꯦ ꯑꯗꯨꯗꯨꯅꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯂꯩꯕꯥꯛꯄꯣꯛꯄ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯍꯣꯏ ꯉꯁꯥꯏꯒꯤ ꯅꯦꯒꯦꯇꯤꯕꯤꯇꯤ ꯔꯤꯂꯤꯁ ꯇꯧꯍꯟꯕ ꯈꯣꯠꯍꯟꯕ ꯑꯗꯨꯝꯕꯗꯤ ꯀꯩꯝꯇ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯑꯦꯅꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯑꯩꯅ ꯄꯥꯝꯃꯤꯕ ꯈꯣꯠꯂꯤꯕ ꯑꯗꯨꯝꯕ ꯇꯦꯛꯅꯤꯛꯀꯨꯝꯕ ꯁꯤꯖꯤꯟꯅꯔꯒꯗꯤ ꯂꯩꯕꯥꯛꯄꯣꯛꯄꯒ ꯊꯥꯡꯖꯒꯁꯦ ꯈꯤꯇꯪ ꯁ꯭ꯀꯤꯞ ꯇꯧꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯐꯨꯜ ꯃꯨꯟ ꯇꯥꯔꯛꯄ ꯈꯣꯠꯄ ꯑꯗꯨꯝꯕꯗꯨꯅ ꯃꯈꯜ ꯑꯃ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯗꯣ ꯌꯥꯝ ꯁꯤꯗ ꯑꯩꯅ ꯉꯁꯤ ꯁꯦꯌꯔ ꯇꯧꯗꯣꯏꯁꯦ ꯍꯥꯏꯗꯤ ꯋꯤꯁ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤꯅꯤ ꯈꯪꯗꯦ ꯔꯤꯂꯦꯁꯟꯁꯤꯞꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯑꯦꯛꯖꯥꯝꯅꯤ ꯈꯪꯗꯦꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯏꯅꯤꯡꯕ ꯃꯑꯣꯡꯗ ꯏꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯊꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯃꯁꯨ ꯑꯩ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯏꯒꯗꯕꯅꯣ ꯀꯔꯤ ꯁꯤꯝꯕꯜ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯈꯣꯠꯀꯗꯕꯗꯣ ꯍꯥꯏꯕꯗꯣꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁ ꯌꯦꯡꯕꯗꯀꯣ ꯊꯥꯖꯔꯒ ꯌꯦꯡꯉꯨ ꯊꯥꯖꯔꯒ ꯇꯧꯋꯣ ꯍꯥꯏꯗꯤ ꯁꯤꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯥꯟꯅꯗꯦ ꯑꯩ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯀꯩꯝ ꯕꯤꯂꯤꯐ ꯇꯧꯗꯦ ꯍꯥꯏꯔꯒꯗꯤ ꯌꯦꯡꯒꯅꯣ ꯃꯈꯥ ꯇꯥꯅꯀꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯒꯅꯣ ꯍꯥꯏꯗꯤ ꯁꯤꯗꯗꯤ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯏꯠꯁ ꯑꯣꯜ ꯑꯕꯥꯎꯠ ꯃꯥꯏꯟꯁꯦꯠꯇꯨꯒ ꯑꯩꯒꯤ ꯍꯥꯔꯠ ꯋꯥꯛꯇꯨꯒꯅꯦꯕ ꯁꯤꯗ ꯃꯥꯏꯟꯁꯦꯠꯇꯨꯅꯦꯕ ꯁꯤꯗ ꯈ꯭ꯋꯥꯏ ꯐꯔꯁ ꯊꯤꯡ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯇꯧꯗꯣꯏꯁꯦ ꯑꯩꯒꯤ ꯃꯥꯏꯟꯁꯦꯠꯇꯨꯅꯦꯕ ꯁꯤꯗ ꯑꯩ ꯍꯣꯠꯇꯤ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯩ ꯑꯗꯨꯒ ꯏꯁꯥ ꯏꯊꯟꯗ ꯌꯥꯗꯦ ꯗꯥꯎ ꯌꯥꯗꯦ ꯗꯥꯎ ꯌꯥꯗꯦ ꯗꯥꯎ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯕ ꯌꯥꯅꯤ ꯍꯥꯏꯕꯒꯤ ꯕꯤꯂꯤꯐꯇꯨꯗꯅꯦꯕ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯤ ꯑꯃꯠꯇꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕ ꯅꯠꯇꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯦꯝꯃꯛꯄ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯑꯉꯥꯎꯕ ꯁꯤꯕ ꯅꯠꯇꯦꯀꯣ ꯇꯧꯅꯤꯡꯉꯒꯗꯤ ꯇꯧꯋꯣꯕ ꯍꯥꯏꯗꯤ ꯇꯧꯅꯤꯡꯗ꯭ꯔꯒꯗꯤ ꯌꯦꯡꯒꯅꯣ ꯂꯥꯏꯛ ꯇꯧꯒꯅꯣ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯒꯅꯣ ꯀꯩꯝ ꯇꯧꯒꯅꯣꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯊꯥꯖꯔꯒꯗꯤ ꯕꯤꯂꯤꯐ ꯇꯧꯔꯒꯗꯤ ꯇꯧꯋꯣꯕ ꯇꯧꯅꯤꯡꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤꯀꯣ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯗ ꯃꯈꯜ ꯄꯣꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯌꯦꯡꯅꯤꯡꯗ꯭ꯔꯒꯗꯤ ꯅꯣꯡꯇꯕꯨ ꯌꯦꯡꯉꯨꯗꯦꯕ ꯍꯥꯏꯗꯤ ꯆꯪꯁꯤꯜꯂꯒ ꯑꯣꯄ ꯁꯨꯡꯁꯥ ꯁꯥꯔꯨꯗꯦꯕ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯕꯤꯂꯤꯐ ꯇꯧꯔꯒ ꯌꯦꯡꯉꯣ ꯕꯤꯂꯤꯐ ꯇꯧꯗ꯭ꯔꯒꯗꯤ ꯖꯁ ꯑꯚꯣꯏꯗ ꯏꯒꯅꯣꯔ ꯀꯣ ꯁꯤꯒꯤ ꯑꯣꯏꯅ ꯁꯤꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯕꯗꯀꯣ ꯍꯥꯏꯗꯤ ꯑꯚꯣꯏꯗ ꯇꯧꯋꯣ ꯏꯒꯅꯣꯔ ꯇꯧꯋꯣ ꯍꯥꯏꯗꯤ ꯃꯤꯅ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯕꯤꯂꯤꯐꯇꯅꯦꯕ ꯑꯩꯅ ꯁꯤꯗ ꯇꯧꯖꯗꯣꯏꯁꯤꯗꯤ ꯑꯗꯨꯗꯨꯅ ꯆꯪꯁꯤꯜꯂꯒ ꯍꯥꯏꯗꯤ ꯑꯋꯣꯄ ꯁꯥꯗꯕ ꯀꯣ ꯃꯤꯒꯤ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝ ꯑꯃꯗ ꯑꯗꯣ ꯁꯤꯁꯤꯅ ꯁꯤꯒꯤ ꯑꯣꯏꯔꯦ ꯊꯥꯖꯕꯉꯩ ꯇꯧꯕꯤꯌꯣ ꯊꯥꯖꯗꯕꯉꯩ ꯌꯦꯡꯒꯅꯣ ꯀꯩꯝꯇ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯀꯩꯅꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯁꯦꯀꯣ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯦꯅꯤ ꯀꯂꯔ ꯄꯦꯟ ꯑꯩꯅ ꯑꯄꯥꯝꯕ ꯄꯣꯠ ꯑꯣꯏꯇꯥꯔꯗꯤ ꯃꯆꯨꯁꯦ ꯍꯪꯉꯛꯄ ꯌꯥꯝ ꯌꯥꯎꯋꯦꯀꯣ ꯑꯩ ꯍꯟꯖꯟ ꯍꯥꯏꯔꯦ ꯐꯅꯌꯥꯝ ꯕ꯭ꯂꯦꯛ ꯁꯤꯅ ꯍꯥꯏꯗꯤ ꯐꯠꯇꯕ ꯔꯤꯂꯤꯁ ꯇꯧꯍꯟꯕ ꯃꯇꯝꯗ ꯕ꯭ꯂꯦꯛ ꯁꯤꯖꯤꯟꯅꯋꯣ ꯑꯇꯩ ꯃꯇꯝꯗꯅ ꯑꯦꯅꯤ ꯀꯂꯔꯒꯤ ꯄꯦꯟꯒꯨꯝꯕ ꯁꯤꯖꯤꯟꯅꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯂꯧꯔꯤꯁꯦ ꯍꯥꯏꯗꯤ ꯔꯦꯗ ꯂꯩꯔꯦ ꯒ꯭ꯔꯤꯟ ꯂꯩꯔꯦ ꯕ꯭ꯂೂ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯦꯇꯔꯗꯦꯒꯨꯝꯕ ꯅ꯭ꯌꯨ ꯃꯨꯟꯒꯨꯝꯕꯗ ꯀꯩꯅꯣꯗ ꯇꯧꯕ ꯃꯇꯝꯗꯅ ꯍꯥꯏꯗꯤ ꯕ꯭ꯂꯦꯛ ꯔꯤꯂꯤꯖꯤꯡ ꯄꯥꯔꯠꯁꯤꯃ ꯍꯥꯏꯇꯥꯔꯦꯀꯣ ꯆꯠꯍꯟꯅꯤꯡꯉꯤꯕꯁꯦ ꯑꯩꯒꯤ ꯂꯥꯏꯐꯇꯒꯤ ꯆꯠꯍꯟꯅꯤꯡꯉꯤ ꯑꯃꯨꯕꯅ ꯏꯕ ꯋꯥꯅꯤꯅ ꯁꯤꯗ ꯁꯤꯁꯨ ꯀꯩꯝ ꯅꯠꯇꯦꯀꯣ ꯏꯠꯁ ꯖꯁ ꯑ ꯊꯣꯠ ꯄ꯭ꯔꯣꯁꯦꯁꯅꯤꯀꯣ ꯍꯥꯏꯗꯤ ꯃꯤ ꯍꯥꯏꯗꯤ ꯑꯃꯨꯕꯁꯦ ꯐꯠꯇꯕ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯁꯤꯗ ꯃꯦꯖꯤꯛ ꯅꯠꯇꯦꯕ ꯇꯧꯔꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯄꯥꯝꯃꯤꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯁꯥꯟꯅꯖꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯀꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯄꯩꯁꯥꯒꯤ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯦꯀꯣ ꯍꯥꯏꯗꯤ ꯑꯦꯅꯤ ꯀꯂꯔꯒꯤ ꯃꯨꯛ ꯏꯕ ꯌꯥꯏꯀꯣ ꯄꯩꯁꯥꯒꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯏꯁꯦꯕ ꯑꯩ ꯊꯥ ꯑꯃꯗ ꯑꯩꯒꯤ ꯏꯟꯀꯝꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯔꯨꯄꯤꯁ 50,000 ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ 1 lakh ꯑꯩ ꯑꯔꯟ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯊꯥ ꯑꯃꯗ ꯑꯩꯒꯤ ꯏꯟꯀꯝ ꯁꯤꯁꯦ ꯂꯥꯛꯑꯦ ꯌꯥꯝꯅ ꯁ꯭ꯃꯨꯠꯂꯤ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯕꯤꯌꯨꯀꯣ ꯑꯗꯨꯒ ꯏꯟꯐꯤꯅꯤꯇꯤꯒꯤ ꯁꯤꯝꯕꯜ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯊꯦꯡꯛ ꯌꯨ ꯍꯥꯏꯗꯤ ꯌꯨꯅꯤꯚꯔꯁꯇꯀꯣ ꯍꯥꯏꯗꯤ ꯌꯨꯅꯤꯚꯔꯁ ꯍꯥꯏ ꯏꯁꯣꯔꯕꯨꯡꯉꯣ ꯊꯦꯡꯛ ꯌꯨ ꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯅ ꯑꯗꯨꯝ ꯃꯩꯇꯩꯔꯣꯟꯗ ꯏꯔꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯏꯪꯂꯤꯁꯇ ꯑꯗꯨꯝ ꯏꯔꯒꯦꯀꯣ ꯍꯥꯏꯗꯤ ꯃꯩꯇꯩꯔꯣꯟꯗ ꯏꯕꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯃꯥꯏꯅ ꯏꯗꯣꯏꯅꯣꯗꯣ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯁꯝꯅ ꯍꯥꯏꯔꯁꯦꯕ ꯁꯤꯗ I am earning rupees ꯀꯣ ꯍꯥꯏꯔꯁꯦ 50,000 ꯀꯣ 50,000 every month ꯀꯣ ꯅꯠꯇ꯭ꯔꯒ my monthly income is ꯍꯥꯏꯅ ꯍꯥꯏꯔꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ my monthly income is rupees 50,000 ꯍꯥꯏꯔꯁꯨ ꯌꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯏꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯤꯗ infinity-ꯒꯤ ꯁꯤꯝꯕꯜ ꯑꯃ ꯍꯥꯞꯁꯦꯕꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯀꯣ ꯌꯥꯝ ꯁꯥꯡꯅ ꯏꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦꯀꯣ ꯋꯤꯁ ꯑꯃꯈꯛꯇꯪ ꯍꯥꯟꯅ ꯏꯌꯣ ꯁꯤꯁꯦ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯐꯣꯔ ꯑꯦꯚ꯭ꯔꯤꯊꯤꯡ ꯀꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯐꯣꯔ everything that you have
given to me ko aingon da pibiri ba thama si akhoi se ko hadi sometimes hadi ai khatang da wabra ne kaina khanle ko hadi akhoi da piri ba mayam se at least akhoi noma gi chara de hende plus ai yum da ditum mina hadi sorok da ditum de na ko adogi da moktai sor se da hai tare ko hadi gratitude pe to bi bane ba se ko ado si cham cham na ko I thank you universe for everything that you had given to me and har ko sida loire ko hadi yam ka hena sang ne iningai kem leite ko paikha gi ne hai ra se ba ai gi exam se 95 96 score tawraga ai pass tawre haibagi ko aduga infinity haidi adum symbol hapa ya aduga sida thank you universe haina hapa so ko any wish ke ko haidi exam oiro atai kari gra adum mayam do ko ado paper se fold tawrani na ko ai ai som site minor fold tawra se ko paper se amuka fold tawra se ko ahumlak tawra se ko ahumlak changsi chang ko aduga sigi paper se krai da thamgadabno ha kansida aigi study table gumba da thamashu ya upu manung da kai da thamashu ya aduga thamgadabasina kamaina no thengu mo mathak da thamu sumaina si sini ko ina last nga kamaina thamgadabno ha da mamang da khoina tawgiba khotkiba mayam do haidi sida infinity gi symbol ama use tawre ko kitang add on toksali se ko aduga turtle ama sumaina ha tare ko haidi thengu macha ama mathak da kai da sumaina taraga hapaga thambीब को हाइडी थेंगु मचा अमा स्वाइन तौरगा अदो डायरेक्शन करी करा को केमता केनो लेते को आई टेबल से ममांग ओला थाय को युमगी हाइडी का सिगी ममांग नो पो ओलगा थाय बको तारदी सिगी मपा से नुम सिगी साइड दुम थमनी बतारगा दे आई पोत से को दाइन तौरगा सिम थंबीरे को अदो विश दी एना जे हाइबेदो अमा हेता आइना मी मखल तक मयाम तोंगाले को खरा अमना हाइडी हकचांग की तौबो याय पैसा की तौबो याय नत्रगा हाइडी एग्जाम की थबक किंग की तौबो याय को अदुम मयाम दोने को अदुगा अमना पैसा तुंग दिन हाइबेम यावे को हाइडी नुक्ति की नंबर अमा इयो को नंबर से करीनो नंबर से हाइपे साइड इये को 976 को 976 से अदुम इरगे लई कनो तो नुक्ति की सिना हाइडी अखोई सेविंग्स नमदे ना खलसे बको हाइडी सेविंग्स हाइडी पैसा से लाखपगा चटपगा लिसिंग अनि लेबदा अमा चटकी कोटकी माइना सम हाइबसु यावेना को अदुदुना हाइडी सिगी नंबर से मा हाइ तारे को हाइडी नंबर से 976 कुंबा को 976 नंबर ई बे को अदु हाइडी एंजल नंबर्स पीडी बको लिबा मैम से जो हाइडी अखोजु लाइरिक तगी करी तगी येंगा पारगा अदुमाइ तरगा पीबा ngata ne ko हाइडी सिदा मी मैम नैनारगा हाइडी नंबर से नंबर हाइडी एवरी नंबर मागी आइडेंटिटी लोइना लेजर नंबर 1 की आइडेंटिटी टोंगाले नंबर 2 की आइडेंटिटी टोंगाले नंबर 3 की आइडेंटिटी टोंगाले अदुना हाइडी नंबर कॉम्बिनेशन से सेमगा हाइडी अदुगी दमक्तन मिसरा नंबर नुक्ति या निंगदोकाबा 47 अदगी ट्यूसडे 6 9 वेडनेसडे 104 25 71 93 156 को सीगी मयाम से कोने सिनो हाइडी नुक्ति की हाइडी रीजंस लेयेबा हाइडी सुम आइगी नुमित्तुगी ओइना आइगी लक आइगी प्लैनेट करी करा अदुम्बा मयाम दो स्ट्रांग ओइना बगी दमक्तनि को अदो हजिक सेविंग्स ngamde han haragadi ko 976 simasu sina bibe ko ado sida leire koigi ngasigi keno se ko hairi wish fulfillment gi manifestation gi video macha amako mayam den share to deisa thank you